Russiagi Airbase ta Paisillakpa Ukraine gi drone ama Kapthakhre. Tha asigi manungda anirakhanna attack tawbo oina Russiagi Angels Airbase ta Ukraine drone kapsilakhre. Drone adu Russiagi air defense system na Kapthakhre adubo Russiagi manungda yamna thapna drone Paisillakpa sina Russiagi air defense mapangal yamna singnaningai oide. Russiagi defense ministry na phongdokhiba matungin na drone attack ki thogdok adu ngarang ayuk angan bada thoki bani amasung air defense system na kaptharabasu drone gi attack akai tasilakpada servicemen ahum seki haire Tu-95 amasung Tu-160 nuclear bomber sing thamba Angels Airbase asi Ukraine ga lona ba mafamdagi kilometer 7 lom sangsilaga laibane Volga turen ge Saratov lamdamda lariba Airbase asida Ukraine na tawbani haina singna ba mawongda attack tawraglibasi Handaki siga anirak sure drone attack adu the Russian aircraft da mang takpadi thoki de haina Defense Ministry na haike Ukrainian television da wangang bada Ukraine gi Air Force spokesperson Yuri Inatna drone attack adu Ukraine na tawbani haina Haktheng na haiki de adubo masi Russia na landa bagi thabak sa thabagi mahini haina di phongdokhe lana sina makhoi gi manungda de kariyama ta sokloi haina Russia na khalawade makhoi yamna lalabani haina Inatna haike Panba yabadi hawkiba tang mga dasu mamangda mukta thokidriba mawongda Russia ge Angels Airbase amasung nongsup Russia ge Diazi Lebo best drone attack togduna servicemen ahum sikhi amasung marina sokhe attack adugi matungda Russia na Ukraine sin bathungna missile kapsinduna attack togbada misam siba amasung micham singge yum kaya kaikhe US na saba Patriot missile sing Russia na laukthaba ngamgani haibasida chada chama Putin na thajai United States na karigumba Ukraine da piraklabade Patriot Air Defense System adu Moscow na thugaiduna laukthaba ngamgani haibasida mahak chama thajai haina Russia gi President Vladimir Putin na haikre haina Rosia 1 television ge warol paladuna Russia gi news agency TASS ki pauna haire haujik phawbada madugumba system sing adu Ukraine gi leitri haina Putin na haike adubo aikhoina makhoi adu lauthagane chada chama haina interview amada haikiba Putin gi warol adu paladuna TASS na haike masigi mamangda sagol sel numitta Patriot adu yamna phajana matamga chanadraba system amani haina Putin na haike Russia na Patriot sing adu mang tahan gani haina December kun gani thoida Russia gi President Vladimir Putin na haike Kremlin website ki matungin na President Putin na haike Patriot system adu Ukraine da tharakpa yai hainai makhoi adu tawsano aikhoina Patriot sing adu lauthagane aduga makhoina maduge mahud sinanaba karigumba ma tharakpa yai natraga anoba system sarakpa yai madu yamna matam sangba masung aruba process amane madu pum magadu achamba natte mafam adu tharakadoriba depo sing adu da system kaya yamna leiriba makhoina makhata na kaya sabang ngamliba masung kayam thuna masung Makhoina mathau taba personnel tambiba ngamgadoribra haiba khudingmak adu aikhoina yengselli haina mahakna makha taakhe Ukraine gi damak ahenba security ki tengbangda $1 1.85 ki senpham US Department of Defense na laukhoki badugi matung wafam singase Russia gi president asina phongdoklakibane military tengbang asigi manungda $1 billion ama phawbuge presidential drawdown of security assistance amasung Ukraine security assistance Initiative USAI ge kuthangda $1 million sanipan yangkhai gi tengbang gi authorization yaure US Defense Department ki wapamadu Ukraine gi President Volodymyr Zelensky na United States lakhiba khongset aduge saruk oina laukthokiba nei US na laukthokiba Ukraine gi military tengbang adugi manungda Patriot Air Defense battery ama amasung munition sing high mobility artillery rocket system HIMARS ki ahenba ammunition precision guided 155mm artillery round samnga 120mm mortar system tara 120mm mortar round lising tara 82mm mortar system tara 60mm mortar system tara Cougar mine resistance ambush protected MRAP vehicle kuntraga taret high mobility multipurpose wheel vehicle HMMWB chamagkun yaure masigi matakta Ukraine da US na piriba military ge mateng asina high speed anti-radiation missile HARM armor utility truck taruk precision aerial munition sing grenade launcher amasung small arms
2,400 henna Claymore anti-personnel munitions, demolition munitions amasung equipment, night vision device amasung optics, technical secure publication body armor amasung atay field equipment yaure. Aroy bada tabi di bapum namak po thagachare.